ngasi numida waram phongkiba tongan manipuri se phongsinga masum thokiba thogdo wathoksingi maruebi I pausing myamna thamjagi ahanbada pawnil khol pausi ri lokosaraga Manipur police ki nauna laukiba bulletproof mine protected vehicle CM na launch tokre security force na state amasum national gi mayokta laibising thengna ba hena mathau hapna ba Manipur police ki nauna laukiba bulletproof mine protected vehicle Target Minister N Beren launch tokre Ahanba Manipur Rifles ki period ground pangthokhre bulletproof vehicle singadu launch tawbagi thoramadu lainga asigi Works Minister Govidas 1000 Water Resources Minister Awangbo Newmai Health Minister Dr. Sapam Ranjan Transport Minister Kasim Basum CAF and PD Minister L Sosindro Amadi Manipur Police ki makok thongbo official kayana sarugyaki thoramadu gamari laina Minister N Beren hai Manipur thoklibe irang asiga mari lainana Manipur police ki personal singda pamdaba mati nungaitaba thodok kaya marum thokre model lambi yauni state asigi tungan mafamda afaba makal gi khulai paibi singni ambush torakpadagi police amasum paramilitary force ki personal kya laikidaba yakre Manipur hauzik oiriba phibam masi mapung phana mayunanaba bulletproof ki gari matik chana laitabaga loinana bulletproof mine protected vehicle sing laite hauzik seasonary gypsy bulletproof gari sing asi effective oiba wali Maramaduna, Manipur police personnel sing the Ahen but Tona Hapnaba Amadi, Makogi Tabak Thoram sing Isang Tona Pangtopungam Nabagidama, High River Gari sing a sitang I Fadan Logani, Gari sing a sea later Vanina. Instead Amasum National Gimayok the Tabak Torapo Kudimak Laksin but the Hiena Kudong Saragani, Loinana. Tung the Kudong Sadaba Pibam Amalapa Matam Namadu Mayuk Nabada, Gari sing a sigi Taudang Sauna Lerakani, Highness Minister Nongtombam Berena, Makata Radona Fondoki, Atopa Paumana. Loktak project lom na sakhiba ahalama thiba khangidre Loktak police station gi manung sana leiba ningthau khong ward number 2 Santipur dagi okram khomai sei humfugani thoi apapole kidraba okram ibo bi koba ahalama yum dagi posei leirugani haiduna gari masa ma tongduna sakhiba dagi ngasi phawbo mari makhong amata khangdana leiri haidi House Pabo Mari Makong Kang the Lady Bahal Aduga Mari Lainana, Maki Mayum the Pangtukiba Pau Mi Pamada Mankri Bahal Siki Masanupa Okram Zonsana, Paumission the Pongdorakivada, Maki Apo Mapana Tokiba Matamda, Mobile Phone Masuyoki, Yum the Gitokraba Matung, Halakmanda Vadagi, Pon Tauruba Pon do Swiss of Heraki. Imong manungi miyoy singamadi laikai club ki miyoy sina thibi yabatira basu, Pangdavana Loktak Police Station Mission Report Amatokre. Loktak project ki security ki CCTV camera da yengmud ahalasi Loktak project ki SBI bank ki awang pang na ayupung nipan gamini kuntra ga treta gari tharo ga sakhiba ki mami uba phangre hari hiramasi ki matang na Santipur Youth Club ki secretary and kantana phungdokhibada yumdagi thokhibadagi ngasi phawba mari makong khangdana lairekliba okram khomai hariba miyoi sigi khungulli na ba honabada miyamna mateng pangbiu hauzik thokliba irang asina maram oiraga imung manunggi miyoi sing thawa yamna wonare Maki sakhiba lambi as Loktak project ki awang pangba lambi asomdani hariba lambi asi laimatak tagadaba lambini lambi asida kabui seru aimol amadi kuki gi khul singlei aduna club amadi laikaina manung yauna sanctionuna thibigi khudong saba letre maram aduna state lenga amadi khunda minari ba yelhomi phurup singna ahal asi tekta kaidana phangnaba khonabada mateng pangbiyo haiki atopa pawmana Manipur lengakta minister phawu oiramlaba CPI gi lusingba Comrade Pyrosm Parizat Laikidabigi Mapalak Suba Ningsing Thoram Pangthokhre Manipur gi masak nairiba politician ama oirambatanatana lamlai kendra dagi kiyarak mikhal da mai paktuna minister phawu oiramlaba CPI gi lusingba Pyrosm Parizat Laikidabigi Mapalak Suba Ningsing Thoram ngasi lamlai kendra gi manungsana leiba irabot pak salauda Pangthokhre Pyrosm Parizat Memorial Trust Manipur na sinduna pangthokiba thoramadura CPI Manipur State Unit ki maruiba thaumi kyana sarugaki thoram gi sarugam oina laikhidraba Comrade Pyrosm Parizat ki mitamda laisu katun ikai kumna busotki thoramadu mari lainana State Control Commission CPI Manipur State Unit ki chairman Langol ibo yaiman phongdorakpagda Hauzik lamdam asida lairiba capital system asida phangliba development asi Communist Party na yaningde Communist Party di non capitalist oiba party amani laikhidraba Comrade Parizana MLA amadi minister oiramba matamda singamadi tamda thongmanana sakhonaba honarami mangna power minister oiba matamda singi mafam singna yumthong kuding mai pinaba honaba health minister oiba matamda lamdam asigi ana lengi lamda henu khumang sakhonana ba honaramba party khakina tana lamdam asibu sakhotpa amadi manaba khunaya ma semnaba honaramba lamdam sigi masak nairaba atang bolusingba amani haina phongdokhi atopa pawmana
combined force na mafam kya thibu humbigi thabak sathabada khusu khulai kya fogatkhre lamdam asida thokliba irang asi laksinanaba honabagi saruk ama oina state amadi central force ki team singna singa mari tampaki mafam singda paksana thibu humbigi thabak sathabada yamlaba khusu khulai kya fogat pangam khre haina police tagi phangba paw man hairi Manipur Police Control Room dagi thadorakpa chirol amagi matung ina ngarang satakhiba thibu humbagi thabaga duda Kangpokpi district ki tungan mafam dagi security force na magazine yawba CMG 1 9mm ki pistol ama country made motor ama explosive yawba country made pumpy gun ama 2-inch motor high explosive bomb ama 2-inch motor smoke bomb ama country made light motor shell ama detonator yawba high explosive number 36 hand grenade ama yawna tungan khusu khulai kya fogat pangam khiadi atoba paw madana mitai gi lohong phamna thabal songsin ba madi maring marang ma thabak tawba singda sikona section wa thamrakli mitai gi lohong ba haibisi yamna wan tuk laikraba punsi laipul sem na ba thorama mani aduna lohong pham khudingda param sumna sengna pangthok pham thui haina Southeast Asia Cultural Organization Siko gi Secretary General Erengbam Indrajit mitai na khuyek pi duna thokpa sirol amana phungdorakli seola duna makha taraduna hai mitai gi lohong pham da mitnawa yengning da ba khudak makhol langbagi ithak irang tawbagi akhat lai subagi madi mathong maram khangda thabak thoram amata makha tana lohong pham da tawbi yaroi lohong bai bis harau kuminati mitai gi lohong bagi thoram bu phagi pharang dona miya mamang da lan uhonana uhonarak pisi mitai khunai gi oinadi laibak yamna thibani makhoi singa si mitai miyam gi yekna bani haina lawgani lohong pham da thabal songli songningli ba songshili ba miyoi singa si karamba phuruki miyoino makhoi si maitai masa na tabra haiba hangba ya bu wangni makhoi khrana lohong pham da nanghora roi matagum para songning liba sina karigino makhoi gi thabal khuchong asi miyam da yamna yenghaning bagi natraga na yamna haibegi natraga anobu thabal makhana ma puthorak bagi wa phamla haibisini tawriba thawram asi karino khangdabagi makhoi masada itaw tawri aduna lamket lamhaiba ithak irang tawba ahalaman masak khangdaba thaksi kaksi yawdraba khunai gi satnabi karino haibedu karimata khangdraba atopa planet ki lakpa sa makhal natraga tungan ba mi makhal ama oibasa ala haibisi naina bi yaba wafamni asiguma lamket lamhaiba nupi nupa singa si miyamna matik sana warafam thoi furup amagi khunai amagi satnabi gi wang mulan thulaga laklabadi miyamna madu matam sana thingpam thoi hik tharaba furup amagi amadi furup adugi satnarona tungda hena mami samlaknaba lambi galakliba si sumthok haudrabadi yai haidun yadaba laiti habige phibamda asum yengdun leragadi tungda maite si kari oirakpa yai habisini mitai gi lohong pham thiraga thabal song siluro thabal songani haina thulakliba si kanano thajilakpa ejenlo asigumba irang pubi makhoi khara sibu pri thaduna thabal sunghaliba adu thoramadugi mapungoina yengsiliba arangpam yumbuna amadi thoramadura tilliba miyamna tumina leisinbegi maramasina karigino haibisisu ngasidi miyamna hangnarakli maramasina lohongpamna tilliba amadi asigumba sida tumina leisiliba miyamgi asoiba aranba oirakadoribra haibisi khanthauba matam yore adunadi asigumba masongpak naidabi singa si matam sana yingsinduna makhoibu warakpogi mathau tarakli aduna tragadi mitai gi thorom tawkham singda thabal songbadagi hendoraktuna makhal gi maring marang ba henban mitnawa kaya ma thulakloi heningai leti asigumba masong pak naidabi amadi akhalai subagi masat nama sandurakliba si makhatana tawbi yaroi makhatana yengningdaba kaya ma toraklabadi matamadura mitai gi tamak leijariba sikona leipak miyam ga loinana akanba miyeng sangrakloi heningai leti haidi atopa pawmana cluster level federation CLF Concept Seeding of Ziribam Block Hyper Program pangthokhre Cluster Levels Federation CLF Concept Seeding of Ziribam Block Hyper Program Manipur State Rural Livelihood Mission MSRLM Department of RD and PR Government of Manipur Ziribam na sinduna Ziribam District ki Karanga mamang likai da leiba community hall pangthokhre ngasi pangthokliba sigi matangda MSRLM gi DMMM UN SARS Ziribam District ki Manager Thaudam Lenona haikibida ngasi pangthokliba thauram asi Cluster Level Federation CLF formation taunaba concept seeding pinabagi damakta Balanced Level Federation BLF ki office bearer OB 2x2 puna Ziribam block tigi BLF 18 digi office bearer OB kuntraga taruk amadi cadres community
facilitator taraganithoi yauna jiribam block asigi cluster level federation CLF ama semnabagidam amadi cluster level federation CLF na pigadoriba kanabasingi matangda khananainabagi mifam pangthokpani haina phongdokhi thauram asida DMMU in charge jiribam district manager thongbam lenon block mission manager wahengbam Prensan BMMU jiribam and Borometra district account assistant jiribam wangkem Pramojit yauna marueba miyoi kyana sarugya khiyadi atopa pawamana Dr. Singh asoibada sai thangduna harassment pibagi mahutta asoibadu thidok minaduna tungda asoiba sing thoktana wa hotnabana punamaki yaifabu oigani MS Dr. Singh asoibada sai thangduna harassment pibagi mahutta asoibadu thidok minaduna tungda asoiba sing thoktana wa hotnanaba punamaki yaifabu oigani haina Zenimski additional medical superintendent professor Nandaibam Kameshon phungdorakli Wapam asi tuan lebak tiba thawdok kyada patient party na hospital duty toriba doctor singda harassment piba madi hospital gi property amang ata thuan bigi thawdok kyabu yaningdaba phongdok tuna obstetrics and gynecologist department gi doctor sing mahairoi sing amadi staff sing na pangtokhiba wakat mifam amaga mari leinana magna phongdokhibani stop harassments needs stress free workings environments stop extortion haibana singba play card kya su paiduna wakat khongjang adu sangsingki wakat khongjang aduga mari lena Zenimski pediatrics ki head su wadiba Zenimski additional medical superintendent professor Nandaibam Kameshon hai doctor singna analeng sa thabada pharaga hankiba duna doctor singi apamani maduda lebak thiduna kanmangamdaba laikidaba sing adu imung manungna nungaitriba dugumna doctor singna khwaidagi nungaitaba thabangni Hauzik doctor ni haiduna leiriba madi doctor oigani haiduna mahai tamliba singsu miyamgi seba tawningbadagi sinpham asida sangsilakpani ashoiba kharada doctor singda tainaduna harassment piba sina doctor singda hena nungaitaba puhanmada natana doctor oinaba mahai tamliba mahairoi singda su ka hena moral down ohele haki Makasa tarak poina kanglipaki maira nuistagi lokosaraga sai tara rom sida hengalagliba voter masing thidoktana Manipur Lok Sabha Mikal Pangthokpa Yaroi Sumati Bala National Register of Citizenship NRC passed over Madi Free Movement Regime APMR Satna Halaga Manipur Irang Loigadabnati Sai Tara Muksida Hengalagli voter masing thidoktana Lok Sabha Mikal Pangthokpa Yaroi Haina Coordination Committee for Crisis Resolution Manipur gi maike digi phongdorakli waphamasi Imphal gi BT road ta laibe irabat bawana pangthokiba paumi singa unaba mara committee sigi convener o Sumati Balana phongdokibani magna makhata na hai se minister N Berena lamdamasi da tangdu laitaba hana gi phibam da hanjilakle hairabusu Manipur gi singkhong singya da lairiba tampaki lam singda haujik phawba singdagi nongmay amadi bomb kap tharakpa leptri Sarang naringai lan thoklingai matam sida free and fair oina election pangthokpa ngamgadoribano Manipur thokliba lan asi foreign aggression yawi haina lauri masi punamak na thairaga India lengana tha tara helaglaba lan asibu yengduna tumina lairi Lok Sabha Mikal pangthoknabagi damak CM ne Election Commission of India ECI da aranba madi semjen sajinba report pibigano Mapalagi sangsilakpa mitop singkokina namna taba mafam singda khunda aduna lairi Se Minister Masamaksu Kuki Singna Namna Taba Mafam Singda Sangbangam Dana Lady Bani Adobo Pikrabat Nampaki Lamasida Makau Pongna Lauri Irang Asina Mara Moiraga Miyoi Saniga Yankai Asibak Pangdana Lady Asigumba Pibamasida Lok Sabagi Mikal Pangthokani Hana Lang Libasi Tashing the Labak Tibanaki Mana Makatana Hai Hiramasigi Matana Committee Asin Manipur Mai Hona Sakli Basi Yanga Mikalasi Yatopi Yohan Election Commission of India Gi Sip Election Commissioner Sirula Masut Hajinkre Manipur Kundari Bami Missing Asina Kanglon Kaina Sada Yankaga Matohena Voter Masing Hengalakle Haina Sip Minister of Fondokiva Lake Maduna Asoeva Aran Basingasi Atubumatam la Tidonaba Atubumatam la Tidolaba Matunda Sumna Mikal Pangtopiu Barat Sangvidana Pidi Big Kongau Naduna Nampu Sapuda Mikal Pangtona Bakona Bigano Haina Magna Makatana Fondoki Makasa Tarakpoina Pausal Pauxi to perform Ccpur Chandel the lakadaoriba Lok Sabha election gi review meeting pangthokhre Ccpur district election officer DEO deputy commissioner Darun Kumarna share loduna DC Ccpur gi mini secretariat lakadaoriba taraga nipan suba general Lok Sabha election gi mari lainana Paket kadaba thabak thoram singi review meeting pangthokhre meeting aduda maru oina pangthokadoriba election sigi March
operandi haibidi maru oina irang asina maram moiraga internal display singi voting tawbada khudong chanabagi damak tongan mafam sing semba materials management manpower management singbagi matana khanane nakhi district asigi DEO na meeting adru saruk yakiba district nodal officer sing assistant returning officer sing na lakadoriba election asi mai pangna pangthok ngamnabagi damak mangjongna paikhatpa yaba thabak sing atuba matamda pangthoknaba session pikhibaga loinana lakadoriba election asi gi notification election commission of India na atuba matamna thoklagani haki Nakalamaromda Chandel district ki oinasu DEO Chandel deputy commissioner Mayang Lambam Rajkumar na siya logduna lakadoriba Lok Sabha election asigi review meeting tungan district level officers sing department officials sing amadi political parties sing leaders sing loinana ngarang DC complex ta leiba conference hall da pangthokhre meeting adura DC Rajkumar Mayang Lambam na district asida lakadoriba Lok Sabha election asi free and fair oina ningtina pangthokpa ngamnaba madi mari lainabo officials sing na thawai haksang yauna kathokpaga loinana election asida saruk yanaba advice pikhi Magna Hakibida, District Asigi Wena Puna Central Paramilitary Forces Company Taragamatui deploy Todun election as Simai Pagna, Pangthokna Bohonagani, Aduga, ECI Nasu District Asigi Wena Nupi Kaktagi Weba polling station, Kun Hangnaba Torang Tobagaloina, relief came the lady voters in the Botada, Kudong Sanavaki, the Mag relief came ki Anakpom Pumsing the polling station Hangnaba Susem Sarehaki. Ningsing bayabad Election Commission of India na Central amasung State Government na kupna khanaraba matung Manipura thokliba irang asina maram oiraga mayu maikei thadokduna satkraba voters singna makhoi gi electoral roll based tawduna assembly amasung parliamentary constituency concern sing the lakadoriba Lok Sabha election asida vote thadaba yahalagani haina lakthokiba lekre aduga mayu maikei thadokduna relief camp da leiriba ITP sing the Pothadaba Yahanabagi Damak special polling station sing relief camp ki manak nakpasing da Sanabagi Thorang Pumba Loide Haina official source aman Heidi